ให้แม่จะเล่นให้แม่shooting mà bao nhiêu đấy shooting năm bao hồng hồng thôi đấy mà không chẳng là về CD ai tên hay cái gì thả tới chứ nè hay đi top ai đi làm mấy mẹ cũng nữa hay đi cấp gì cũng xài rồi nè rồi là CD cấp cái xài rồi ai sẽ phao vi hay đi băng gì này cái thả tới chứ nè đó em mà không dám phải giờ qua nữa không ở xuống đó một năm rồi mà có thầu vào đã tôi qua chỉ là một hay đi lá xin đồ từ năm bao nhiêu vậy từ năm thôi này có mẹ thấy không thế mẹ ren ai đúng tiếng đồ bagi đúng khá đúng năm kia phải có đúng mẹ ren đúng tiếng hồng đôi đấy tiếng hồng đôi đấy xong rồi nó mua để vào cái bao đã tôi có xin là xin năm rồi vậy đâu mẹ xin thì ấy chứ hay thì anh là đúng anh mà nó ấy cái thế đúng có cân bị đúng ôi thế này đâu là xin thì anh papa bị ôi đó rồi nha mẹ đó đi mẹ chalo bút kia film năm đầu có mà đấy 맞아요. 아스카노기 거기 감나보 고나보기 넘버디 야니 시 깜파산 하나 꾸이다 보니 뭐 난가 땡가 센 하이라 이제 나는 숨야다 버와니 괜히 기원이지 계속 찔레람들이 계속 찔레람들이 아코이니 스마이나 땡나로이다 괜히 스마이 땡이죠 나세나 부레이고 센세 나세나 부레이고 센세 센 페이스북ꯗꯒꯤ ꯐꯪꯉꯤꯅꯤ 시세 페이스북ꯗꯒꯤ ꯐꯪꯉꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯏꯇꯥꯎ ꯁꯜꯖꯨ ꯑꯩꯈꯣꯏ ꯏꯇꯥꯎ ꯁꯜꯖꯨꯅꯅꯦ ꯁꯦꯝꯕꯤꯔꯤꯕ ꯁꯜꯖꯨꯅ ꯁꯦꯝꯕꯤꯔꯤꯅꯤ ꯁꯜꯖꯨ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯒꯤꯗꯣ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯁꯦꯝꯕꯤꯔꯦ ꯑꯗꯨꯅ ꯁꯦꯝꯕꯤ ꯀꯌꯥꯅꯣ ꯅꯪ ꯄꯩꯁꯥꯗꯨꯕꯣ ꯅꯤꯔꯃꯂꯥꯅ 그냥 너무 비싸지고 ꯌꯥꯝꯗꯦꯗ ꯑꯩꯅ ꯁꯨꯝ ꯈꯔ ꯐꯪꯕꯁꯤꯡꯗꯣ ꯇꯨꯡꯁꯟꯕꯅꯦ ꯑꯩꯅ ꯁꯨꯝ ꯐꯪꯉꯛꯄꯁꯤꯡꯗꯣ ꯇꯨꯡꯁꯟꯕꯅꯦ ꯑꯃꯒ ꯀꯨꯟꯃꯨꯛꯇꯤ ꯁꯨꯔꯝꯅꯤ ꯑꯃꯒ ꯊꯤꯌꯨ ꯅꯤꯔꯃꯂꯥ ꯌꯥꯔꯦꯁꯦ ꯊꯤꯗ꯭ꯔꯁꯨ ꯄꯤꯔꯛꯑꯣ 야래서 티도 비로 ꯃꯇꯥ ꯑꯃꯅꯤꯅꯦ ꯍꯥꯏꯌꯣ ꯑꯩꯅ ꯐꯖꯅ ꯊꯤꯔ ꯄꯤꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯑꯩꯅ ꯐꯖꯅ ꯊꯤꯔ ꯄꯤꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯍꯌꯦꯡ ꯁꯨꯗꯦ ꯈꯣꯠꯇꯦꯒ ꯑꯃꯨꯛ ꯍꯥꯏꯔꯛꯑꯗꯤ ꯍꯌꯦꯡ ꯁꯨꯗꯦ ꯈꯣꯠꯇꯦꯅ ꯀꯩꯅꯣ ꯇꯧꯔꯛꯑꯒꯦꯀꯣ ꯑꯗꯣ ꯑꯩ ꯅꯪꯒꯤ ꯐꯦꯁꯕꯨꯛꯇꯨꯕꯨ ꯀꯌꯥꯝ ꯌꯧꯔꯒꯦ ꯅꯪꯒꯤ ꯐꯦꯁꯕꯨꯛꯇꯨꯕꯨ ꯀꯌꯥꯝ ꯌꯧꯔꯒꯦ ꯈꯪꯗꯦꯗ ꯁꯕꯦꯟ ꯂꯥꯏꯂ ꯀꯩꯅꯣ ꯌꯧꯔꯕꯅꯤ ꯈꯪꯗꯦꯗ ꯊꯕꯦꯜ ꯂꯥꯏ ꯂꯝꯕꯤ ꯌꯧꯔꯕꯅꯤ ꯁꯕꯦꯟ ꯀꯦꯔꯥ ꯑꯩ ꯀꯦꯔꯥ ꯌꯧꯔꯕꯅꯤ ꯊꯕꯦꯜ ꯀꯦꯔꯥ ꯑꯩ ꯀꯦꯔꯥ ꯑꯃꯗꯤ ꯌꯧꯔꯕꯅꯤ ꯑꯗꯨ ꯅꯪꯒꯤꯗꯨꯁꯨ ꯁꯦꯝꯃꯨꯁꯤ ꯀꯩꯅꯣ ꯁꯟꯖꯨ ꯍꯥꯏꯁꯤꯕꯨ ꯍꯥꯏꯔꯣ ꯅꯪꯒꯤ ꯗꯤꯖꯜ ꯑꯣꯛꯇꯣꯗꯨꯕꯨ ꯁꯤꯗ ꯁꯦꯝꯕ꯭ꯔꯣ 시대 셈으로 ꯍꯣꯏ ꯀꯩꯅꯣꯅꯦ ꯅꯪ ꯇꯧꯁꯤꯕꯣ ꯅꯪꯗꯤ ꯁꯤꯗ ꯀꯥꯏꯗ ꯂꯥꯛꯏꯕ 너도 진짜 그라이드 라이가 ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯖꯔꯛꯄꯗꯣ 난이 공군 리저락거든 세 시대 레이디바 망대 레이디비세 망들 레이디바세 디젤 옥토 셈나바 메카닉로 셈나바 메카닉로 하 시부 메카로바 메카닉로 바 에스케 나가도 메킹 또 까이노 하이지 보이 비마 까이노 하이스 보이비마 하 미기 농치 농원 마 팜주 거이 티티데 레이라 브로 티티네 보는 거 헤이 비마 에이 비마 야미 현절라 카노 야문들라가노 낭는 닝 타우니 칼리바 마체 칼리바 누파데 세 또노 마르카 탈로 헤이 이스마르 타 카타트나 깐 내가 더 울생오네 헤이 비마 나 빠차 스피기 하이브라 비로 하이브라 피분절 피도 광도 분절로 하 빠차 스피기 하이브라 비로 시다이 빠차니 헤이 낭 나에게 피야 무보 부대 망해 게 돌가 시대 인들 레이라미 쇼브라 시대 인들 레이라미 쇼브라 하 얌농 시라마네다 아이 피게서 비로 물루 빠차도 피기 하이브라 비로 하게 거가 나호라게 야리스 아마주 나호라게 빠차도 물루 비로 사사사 야리스 이마이 아도도 낭나 빠차세 응원데이 부러시다 비톡바 낭 얌파우레네 낭 아난디 낭 사우라 마룩 낭낭디고 마룩 오 나 거기다 주다 한 개는 거 로이레 아이 로이레 로이래 아이 로이래 다 토이베다기수 아이고 랍토 아이디 랍토라 그래 다
ꯊꯣꯏꯕꯗꯒꯤꯁꯨ ꯑꯩꯗꯤ ꯂꯥꯞꯊꯣꯔꯛꯂꯦ ꯑꯩꯗꯤ ꯂꯥꯞꯊꯣꯔꯛꯂꯦ ꯑꯃꯨꯛꯀ ꯁꯣꯝ ꯂꯩꯊꯣꯛꯑ ꯉꯥꯏꯍꯥꯛꯇꯪ ꯗꯥ ꯗꯤꯡꯀꯨꯗꯒꯤꯁꯨ ꯗꯥ ꯇꯤꯡꯀꯨꯗꯒꯤꯁꯨ ꯑꯩ ꯂꯥꯞꯊꯣꯛꯍꯧꯔꯦ ꯑꯩ ꯂꯥꯞꯊꯣꯛꯍꯧꯔꯦ ꯉꯁꯤꯗꯤ ꯀꯅꯥꯒꯁꯨ ꯃꯔꯨꯞ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯉꯁꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯃꯔꯨꯞ ꯀꯅꯥꯁꯨ ꯑꯩꯒꯤ ꯃꯔꯨꯞꯅꯦ ꯍꯥꯏꯕꯗꯣ ꯃꯅꯤꯡꯒꯤ ꯁꯨꯇꯤꯡ ꯇꯧꯔꯤꯗꯣ ꯑꯩꯒꯤ ꯅꯝꯕ ꯂꯣꯏꯔꯦ ꯁꯨꯇꯤꯡ ꯂꯣꯏꯔꯦꯀꯣ ꯁꯨꯇꯤꯡ ꯂꯣꯏꯔꯦꯕ ꯍꯧꯖꯤꯛ ꯁꯨꯇꯤꯡ ꯂꯣꯏꯔꯒ ꯔꯤꯜꯁ ꯇꯝꯅꯩꯅꯦꯕ ꯃꯣꯏꯁꯦ ꯃꯅꯤꯡꯗ ꯂꯩꯔꯤꯁꯤꯡꯁꯦ ꯑꯩꯒꯤꯗꯤ ꯔꯤꯜꯁ ꯇꯝꯕ ꯂꯣꯏꯔꯦ ꯑꯗꯣ ꯀꯩꯅꯣ ꯉꯁꯤꯁꯦ ꯑꯩꯁꯦ ꯆꯥꯛꯁꯦ ꯆꯥꯛꯁꯨ ꯆꯥꯃꯁ ꯑꯅꯤ ꯈꯛꯇꯅꯦꯕ ꯆꯥꯔ ꯆꯠꯂꯤꯁꯦ ꯍꯥꯏꯗꯤ ꯑꯩ ꯉꯁꯤꯁꯦ ꯆꯥꯛꯁꯨ ꯆꯥꯗꯕꯤꯅꯦꯕꯀꯣ ꯆꯠꯂꯤꯁꯦ ꯑꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯉꯁꯤꯁꯦ ꯈꯪꯗꯦ ꯋꯥꯕꯗ ꯁꯨꯡꯑꯣꯏ ꯑꯣꯏꯗꯕꯩ ꯋꯥꯅꯦꯕ ꯆꯥꯛꯁꯨ ꯆꯥꯗꯕꯤ ꯆꯠꯂꯤꯅꯦ ꯆꯤꯟꯁꯦꯛ ꯅꯝꯕꯒꯗꯣ ꯇꯥꯟꯅꯔꯛꯏꯁꯦ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤꯅꯨ ꯆꯤꯡꯊꯤ ꯃꯌꯥꯝ ꯐꯕꯥꯠꯇ꯭ꯔꯤ ꯑꯗꯨꯒꯤ ꯈꯨꯗꯦꯟ ꯆꯥꯛꯁꯨ ꯆꯥꯗꯕꯤ ꯂꯥꯛꯄꯅꯦꯕ ꯁꯨꯇꯤꯡꯁꯦ ꯑꯩꯁꯦ ꯑꯗꯣ ꯀꯩꯅꯣ ꯈꯪꯗꯦ ꯉꯁꯤꯁꯦ ꯁꯨꯡꯋꯥ ꯋꯥꯗꯕꯩ ꯋꯥꯅꯤ ꯅꯝꯕꯗꯤ ꯂꯣꯏꯔꯦ ꯔꯤꯜꯁ ꯅꯝꯅꯔꯤ ꯌꯨꯝ ꯍꯜꯂꯅꯤ ꯑꯩꯁꯨ ꯔꯤꯜꯁ ꯑꯃ ꯅꯝꯃꯒ ꯉꯁꯤ ꯑꯩꯒꯤꯀꯣ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯅ ꯂꯧꯕ ꯀꯦꯔꯦꯛꯇꯔ ꯍꯥꯏꯁꯤꯇꯕꯨ ꯑꯗꯨꯝ ꯑꯀꯞꯄ ꯉꯥꯛꯇ ꯑꯣꯏꯗꯅ ꯑꯗꯨꯗ ꯏꯁꯥꯁꯦ ꯍꯥꯏꯗꯤ ꯃꯨꯠꯁꯦ ꯅꯨꯡꯉꯥꯏꯔꯒ ꯌꯨꯝ ꯍꯟꯕ ꯑꯝꯇ ꯌꯥꯎꯗꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯁꯦ ꯑꯐꯥꯎꯕꯤꯅꯦꯕ ꯁꯥꯔꯤꯁꯦ ꯑꯗꯨꯁꯨ ꯀꯩ ꯍꯥꯏꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯁꯥꯔꯤꯕ ꯔꯣꯜꯁꯦ ꯑꯃꯨꯛ ꯀꯤꯕꯨ ꯀꯤꯁꯜꯂꯛꯑꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯩꯁꯥꯗ ꯉꯥꯎꯕꯤ ꯑꯗꯒꯤ ꯅꯨꯄꯥꯗ ꯆꯣꯞꯄꯤꯅꯦꯕ ꯁꯥꯔꯨꯏ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯀꯣ ꯑꯩꯅ ꯁꯥꯔꯤꯕ ꯔꯣꯜꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯁꯨ ꯁꯥꯗ꯭ꯔꯤꯕ ꯔꯣꯜꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯃꯔꯣꯝꯗꯗꯤ ꯑꯃꯨꯛ ꯑꯣꯟ ꯔꯥꯎꯟꯗꯤ ꯁꯥꯅꯤꯡꯉꯦꯕꯀꯣ ꯑꯩꯁꯦ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯃꯨꯛ ꯉꯁꯤ ꯑꯩꯅ ꯁꯥꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯦ ꯑꯃꯔꯣꯝꯗꯗꯤ ꯑꯝꯇ ꯁꯥꯗ꯭ꯔꯤꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨꯝ ꯑꯣꯟ ꯔꯥꯎꯟ ꯁꯥꯗꯧꯅꯤ ꯑꯗꯨ ꯈꯪꯗꯦ ꯏꯁꯥꯒꯁꯦ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯕꯖꯥꯠꯅꯦ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯁꯦ ꯄꯩꯁꯥꯗ ꯆꯣꯞꯄꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗ ꯆꯣꯞꯄꯤ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯔꯒ ꯅꯨꯄꯥꯗꯒꯤ ꯄꯩꯁా ꯂꯧꯊꯣꯛꯄꯤ ꯑꯗꯨꯒꯤ ꯀꯦꯔꯦꯛꯇꯔꯗꯨꯅꯦꯕ ꯉꯁꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯗꯤ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯉꯁꯤ ꯁꯨꯇꯤꯡꯁꯦ ꯅꯣꯡꯁꯨ ꯇꯥꯕ ꯈꯤꯇꯪ ꯍꯧꯔꯛꯑꯦ ꯔꯤꯜꯁ ꯑꯃꯈꯛꯇꯪ ꯅꯝꯒꯦ ꯈꯟꯕꯅ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯩꯗꯤ ꯍꯩꯔꯒ ꯇꯧꯖꯕꯁꯨ ꯅꯠꯇꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯑꯩꯅ ꯌꯨꯇꯨꯕ ꯍꯥꯡꯕꯒꯤ ꯃꯑꯣꯡꯁꯦ ꯑꯝꯇ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ ꯋꯥ ꯍꯥꯏꯕ ꯍꯩꯇ꯭ꯔꯦ ꯍꯥꯏ ꯃꯌꯥꯝ ꯀꯩ ꯍꯥꯏꯗꯣꯏꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯨꯇꯤꯡ ꯑꯃꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯨꯇꯤꯡ ꯁꯤꯜ ꯑꯃꯒꯤ ꯍꯧꯗꯣꯔꯦ ꯂꯥꯛꯆꯕꯅꯤ ꯁꯨꯇꯤꯡ ꯂꯥꯁ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯁꯦ ꯃꯥꯅꯦ ꯂꯥꯁ ꯁꯤꯟ ꯂꯥꯁ ꯅꯝꯕꯩ ꯂꯥꯛꯏꯅꯦꯕꯀꯣ ꯑꯩꯁꯦ ꯄꯨꯡ ꯀꯩꯅꯣꯗꯒꯤꯅꯦ ꯄꯨꯡ 12:00 ꯑꯣꯏꯔꯃꯥꯏꯅ ꯈꯔ ꯊꯦꯡꯅ ꯆꯠꯂꯨꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯁꯤꯟ ꯁꯨꯡꯅꯝ ꯅꯝꯕꯤꯗ꯭ꯔꯦ ꯃꯣꯏ ꯉꯥꯛꯇ ꯅꯝꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯦꯀꯞꯇꯣ ꯂꯣꯏ ꯀꯣꯛꯊꯔꯛꯑꯦ ꯑꯩ ꯍꯧꯖꯤꯛꯁꯦ ꯔꯤꯇꯁ ꯇꯧꯅꯕꯁꯨ ꯑꯝꯇ ꯌꯥꯎꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯉꯁꯤꯗꯤ ꯈꯪꯗ꯭ꯔꯦ ꯑꯩ ꯑꯀꯞꯄꯤꯁꯨ ꯁꯥꯔꯔꯣꯏ ꯑꯋꯥꯕꯤꯁꯨ ꯁꯥꯔꯔꯣই ꯂꯥꯏꯇꯕꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯑꯐꯥꯎꯕꯤꯅꯦ ꯑꯩ ꯁꯥꯗꯣꯏꯁꯦ ꯂꯩꯁꯥꯕꯤ ꯑꯉꯝꯕꯤ ꯇꯧꯉꯝꯕꯤ ꯑꯩꯅ ꯍꯦꯛ ꯄꯥꯝꯕꯗ ꯊꯣꯛꯑꯦ ꯉꯁꯤꯗꯤ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯉꯁꯤ ꯅꯤꯔꯃꯂꯥꯒ ꯑꯩꯈꯣꯏ ꯑꯅꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯆꯦꯅꯦꯜꯒꯤ ꯍꯥꯏꯌꯣꯌꯦ ꯗꯦꯠ ꯂꯥꯛꯑꯒ ꯃꯥꯏ ꯆꯦꯅꯦꯜꯒꯤ ꯍꯥꯏꯌꯣꯌꯦ ꯅꯣꯛꯅꯤꯡꯗ꯭ꯔꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯥꯏ ꯃꯌꯥꯝ ꯅꯤꯔꯃꯂꯥꯗꯣ ꯅꯨꯄꯥ ꯐꯪꯗꯦꯅ ꯁꯤꯠꯇꯕꯤ ꯇꯧꯔꯝꯕꯗꯣ ꯑꯗꯨꯗꯣ ꯑꯩꯒ ꯈꯪꯅꯕꯗꯒꯤ ꯐꯖꯅ ꯍꯥꯏꯌꯣ ꯐꯥꯒꯤꯗꯧꯕꯅꯤ ꯃꯌꯥꯝ ꯅꯤꯔꯃꯂꯥꯒꯤ ꯆꯦꯅꯦꯜꯗ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯥꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯦ ꯈꯪꯅꯅꯕ ꯍꯥꯏꯇꯥꯔꯦ ꯁꯕꯁꯀ꯭ꯔꯥꯏꯕꯇꯣ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯃꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯉꯁꯤ ꯁꯨꯇꯤꯡꯁꯦ ꯅꯨꯄꯥ ꯃꯨꯟꯅꯕ ꯍꯥꯏꯗꯤ ꯅꯨꯄꯤ ꯄꯩꯁꯥ ꯆꯣꯞꯄ ꯃꯥꯅꯦ ꯀꯩꯅꯣ ꯁꯥꯗꯣꯏꯁꯦ ꯀꯞꯄꯤꯔꯥ ꯐꯥꯎꯕꯤꯔꯥ ꯄꯩꯁꯥ ꯌꯥꯝ ꯆꯣꯞꯄ ꯅꯨꯄꯤ